Imung amagi miyoi manga yauna punna miyoi taret iromba charuraba matung oba khong hamthaba amadi masa sagatpana chingba tawrakpadagi hospital da laikanakrai miyoi sing asi Kakching district ki Hiyanglam police station na konba Hiyanglam Waikhom laikai da ngaktani impact news na fangba pauda Hiyanglam wabagai lamkhai kaithel da yonba lafu amadi hawai leiraba matung ironduna charubadagi oba khong hamthaba amadi masa sagalakhi hairi miyoi sing asi khudakta Hiyanglam primary health center da pukhatuna laikanakhi adubu hauzikti miyoi sing asi hakchangi fibam khara fagale hairi amaromda doctor singi matung ena thaudo asi food poisoning oiba yai haina chingnari adubu chap chaba maramdi food safety gi official singna test tawraba matung chap chaba khangani hairi thaudo asi matangda hospital da laikanuduna leiriba Haubam Premilana impact news fongdorokpada tha asigi tang kunmathoi ayukta Hiyanglam wabagai lamkhai kaithel da yonba lafu amadi hawai lairatuna ironki hariba ironba adu makhoigi imungi mi manga amadi atopa mi ani amaga punna chaminakhi chak chaba loiraba matung numidang makhoi taret asi mathang oba khong hamthaba amadi masa sagatpa haurakpadagi nongalaga hospital da pukhalakhi hairi amoromda Hiyanglam police station amadi food safety wing Kakching gi kangbuna ironba dugi sample lokhatpaga loinana lafu amadi hawai laifam singdagi sample sing lokhatpa hokre hairi